Nakal Amaromda Asem Kanan Phakhiba Mayokta SINGJAMEI CHINGAMAKHA NINGTHOUJAM LEIKAI SINGJAMEI CHINGAMAKHA YANGLEM LEIKAI SINGJAMEI CHINGAMAKHA MAISNAM LEIKAI SINGJAMEI CHINGAMAKHA CHANAM PUKHRI MAPAL AMADI LIWA LAMBI MEIRA PAIBI SINGNASU Wakat Meepham Chathakhi Wakat Meepham aduga mari leina SINGJAMEI CHINGAMAKHA MAISNAM LEIKAI nupi lukki wangangloi RK Gitana hai Miyamna awaba tarba matamda miyam gidamak chongthorakhiba arambai tengol gi thomi singbo security force ke personnel singna phaba punba horakpa ase mama oibi ekhwini yabu ngamloi phadaba yadre hairagana mama singsu phabiyo arambai tengol gidamak mama sing leide lengak lawrakliba firep ase handoktuna phakhiba kanan thadoktragade democratic oiba khongjang kaya changsilakani haida mahang makha takhe Asugana Manipuri Makta, Mariba Kanabin Makta Torakas and Rokana, Kawana, one happy the book I apu, my own Raga, Manipusu Kandabi, I have a Toleba, Sazin chair, Family and a Toba, the Awami Manipur Sakana Toba, Mama, your Punwan day. Abuna, Isas Padinota, Mama, your Kubu, Pabilanes and Torabi. Abina Tatanzi, Hagiba. Anan Phakhiba se mabu thadu ki thau akhoi khata bu khongjang changchang ni singhau changchang ra ba se mara pabi abi saiwan apun balumna pulabona khoi khosam naraga abi chathagi ni makha ga chathagi ni amamam phaga doba leirabadi icha changji amukta pulap da phabiyu mama oi ba akhoi su protest yauri khongjang changchan ba adudagi di akhoi su manipur leibak se kanjana ba akhoi su mayam ama khongjang kaya changchan ba yaujari aduna akhoi mama oi bi myam su akhoi su phabi ro ji hawik sarkar se sarkar pandaba gumle hauji governor su manipur gi history khangdana pham ko kano tawna leibiganu khudakta pham thadok piu aduga hawjik akhoi gi sarkar semba ngamdaba MLA singju punjan minaraga sarkar se semdaba honabiu natragadi ngamdragadi moi loina pham thadok piu maramdi makhoi gi mathakta kan akan ba khongjang kaya changjelakani mama obi akhoi di hauji khangba ngamdre